Leingakna laikhidraba mahirui anigi haksang puthokpa ngamdababu yaningdaba phongdoktuna tha asigi taruktagi leikai khudingmakta Amuba Phiral Amamam Chingkhatpiyu loinana MEEYAMna Sintha Pangthokpa Matamdasu Amuba Thetpiyu HAINA Socialist Students Union of Manipur SSUM ki President YAIMA MEETEI na PHONGDORAKLI Major Khulda laiba Manipur ki Press Club ta Pangthokpa paugi mifam amada wafam masi phongdok aduna mahakna makata na hai Mahiroi hizam dintoi ngambi amasung fizam hemanjit anibu kogi kulai paibasingna miyoibagi minungsi maset amata yaudana hatkibagi thong adu SSUM na akanba maongda condemn tawe mi hatpani sena basing farabasu ngasi phawba mahiroi anigi haksang phangba ngamdriba asi karigino mahiroi anigi haksang phangdriba phawba miyamna tuminna leifam thokte nakalamaromda manipur laingakna mahiroi gi ihau namthanabagi mingda school amadi college thingziliba si SSUM na akanba maongda condemn tawe makhata na lairik tamba thinglabadi SSUM na MEEYAM ga loinana school thong hangnaba ihau sangsilagani hainasu mahakna phongdokhe Maram ama natraga ama hekta pisalaga mahiroi singgi ihau namthana naba honaba haibase masi yamna lanba thong ama kakni kari maram ki dabakta mahiroi singda irang haurakli bano haibasi su laingak na khangjinba chumgani haina khali mahiroi sing thingduna leibagi waref lawrak pataragadi mahiroi singna su aikhoi larik tamjararoige haibagi Firep lawrak pagai roinana aikoina tamgadorba larik khudingmaksi mari leinaba sarkar gi loisangsinda aikoi thinjinbagi thaurom thawong chatharak loi hainingai leite